अहानबदा मरुओइबा पाउ नोंमई अमदी बॉम कापथरकपगी मतंगदा स्पेशल इन्वेस्टिगेशन टीम अमदा कुपना थिजिन हनगदबनी हाइना कोकोमीगी माइकेटिगी फोंगदोराकले मसागे मयमदा हंजिनबा चयोल अमा मुक्त ngairiba IDP सिंगदा अकी अखंग नौना पिरकपगी मतंगदा लोक सभादा पुखतकनी हाइना MP बिमोल अकोइजमना फोंगदोक्रे मणिपुर थोकलिबा इरांग असी लोइसिनबा अमा नाइद्रि फाउबा न्यू चेकोन चथरिबा बन हंदोक्लोय हाइना न्यू चेकोन बाजार वुमेन सोसाइटी अमदी नोंपोक हिंगोल मैरा पाइबीगी माइकेटिगी फोंगदोराकली नॉर्थ ईस्ट विंडोना संदोक्सरिबा निमिदांगी पाउमिंग ताबेरिबा सिंगबु चनमाबमना खुरुमजरी हौजिक पाउ संदोकना पीजरी नोंमई अमदी बॉम कापथरकपगी मतंगदा स्पेशल इन्वेस्टिगेशन टीम अमदा कुपना थिजिन हनगदबनी हाइना कोकोमीगे माइकेटिगी फोंगदोराकली हौकिबा निमिता विष्णुपुर डिस्ट्रिक्ट की मफम खरदा IDP सिंगना मसागी युमदा हंजिनबा हौरबा मतमदा नोंमई अमदी बॉमना चिंगबा कापथरकिबा दुगी मतंगदा कोकोमीगी मीडिया एंड पब्लिसिटी सब कमिटी की कन्वेनर लाइखुराम जयंतना खुदियक पीदुना थादरकपा चेरोल अमदा मखाताना हाई कुकी खुलाई पाइबा सिंगना मिचम मियामदा नोंमई अमदी बॉम कापसिल्लखिबादु इंडिया के कॉन्स्टिट्यूशन पीबा फंडामेंटल राइट्स साउना सिंगनाबनी चुरचानपुर डिस्ट्रिक्ट की मफम सिंगदा खुलाई पाइबा सिंगना फोन ऑपरेट तौदुना लेबा असिदा लेंगाकना कनबा मिटिंग संगफम थोई IDP सिंगना मसागी युमदा हंजिनबदा खुदोंग थिनिंगाई ओइबा मफम सिंगदा मतिक चाबा सिक्योरिटी पीगदबनी लोनिना मिचम मियामदा अकी अखंग नंगहनखिबगी मतंगदा कुपना थिजिनगदबनी हाइना फोंगदोराकली मसागी मयुमदा हंजिनबा चयोल अमा मुक्त ngairiba IDP सिंगदा की अखंग नौना पिरकपगी मतंगदा लोक सभादा पुखतकनी हाइना MP डॉक्टर अंगोमचा बिमोल अकोइजमना फोंगदोक्रे मिफम यावबा लाकपा MP बिमोलना फोंगदोकिबदा हौकिबा निमिता कुकी मिलिटेंट सिंगना चथरकिबा अटैक अदु लेंगाना खुलाई सिंग खोंगतबदा मपुंग फादबनसु चाउना मरम अमा ओइरी मसिगी मतंगदा नुमित निनी हुमनी असिगी मनुंगदा लोक सभादा महाकना वाफम सिंग असि पुखतकनी हाइना फोंगदोकी There was a coordinated attack yesterday on the IDPs, internally displaced persons, who have been resettled recently, barely 1 week or so. And the information I get is that it is a coordinated attack, right in the presence of the security person, including Indian Army. This is a very disturbing development, and it clearly tells you that the disarming of armed elements, especially in areas in Churachandpur, has not been properly carried out, and that's why this attack happened, and the government should take appropriate actions. I tried to raise this issue in Parliament today, but I didn't get it, but I still try in the next few days as well. मणिपुर थोकलिबा इरांग असी लोइसिनबा अमा नाइद्रि फाउबा न्यू चेकोन चथरिबा बन हंदोक्लोय हाइना न्यू चेकोन बाजार वुमेन सोसाइटी अमदी नोंपोक हिंगोल मैरा पाइबीगी माइकेडिगी फोंगदोराकली हौकिबा निमिता कुगी मिलिटेंट सिंगना फोबाक्साउ इखाई टोरबुंग बंगला ख़ोइजुमान ताबीना चिंबा खुल सिंग तमना नोंमई अमदी बॉमना चिंबा सिंग कापसिल्लखिबाबु पेंदबा फोंगदोक्तुना ngasi न्यू चेकोनदा खोइसाउनरबा न्यू चेकोन बाजार वुमेन सोसाइटी अमदी नोंपोक हिंगोल मैरा पाइबी अमदी IDP सिंग पुन्ना थौलक्तुना लंबी थिंगदुना खोंजंग संगसिनखि खोंजंग अदुदा सरुक याकिबी अमना फोंगदोरकपदा खुलंगाकपा सिंगी खुत्सु खुलाई सिंग पुमनमक फागतख्रगा इनौ नौना नोंमई बॉमना चिंबा कापसिल्लक्लिबा असिदा
lengak asina tumina leisinba yaningde kuki militants singdagi khutlai pumnamak fagatriba fawba irang asi loishile haina lowa yakiroi khulngakpa singi khulai sing pithok piraku mama oibi singna mangda thaduna irang asi aroiba oihannaba khongsang sangsilagi haina phongdoraki पुलिस में हमने तबाक से लोई लाइबा सिंगरा केंट लाइबी दबा मरम दे पौजगा खाइदा संग बा यारे ना संग बा मतुंग दना साई कुकीना अखोई जे बुंगा साई हानिंग बा मतम दा हापा फानिंग बा मतम दा फाबा मरम दे कइनो हाबदा अखोई जे मफी मफा लाइरी बसिंग जे अखोई केंट खोई खनबी दरा बरा फाबी दरा मोइना सरकार सेमना बा अदु तौनो बा तौलाई रेबा मरम दे कइनो हाबा तम दा ngai ok sa phuda nga yoga khoi je फानिंग बा मतम दा फाबा सानिंग बा मतम दा साबा मोइना तौरी से करिनो बा मैtai अखोई जे पूरा हातुआ लगे आइरा बा इसा सिंगिना गा साई तंबाक ता खुलाई लोइ मोइना लथोक बिगरे खुनगा पसिंगी खुलाई जुलाई पुबिगरे मोइगी नाउसी ओ कमिंग तौरनी हाइरोगा उका खरे फारनी अरे पाइए खरे फारनी अदुगा मोइना सिलिजन ऑटोमेटिक खुलाई मया ममनो सिजिन हरिसे बम तो मया मम तौरिसे मोना केम भाबी तर मोइ तौरिसे करिनो बा मोइ कुकी मया से मोना सपोर्ट तरोगा सना प्रंग तरोगो चनरगा मैtai से लो सना तौरिरा बा मोइ तौरिसे कइनो बा इसा सिंगी लखन के खुलाई तो पथोबिरा ममा खोइना मांग थारगा ने अखोइ लो सनबा म नाइ रगे लो सनबा म नाइ रगे बा लान सिंगी कुकी सिंगी खुलाई हेक फाद्रि बोने लान सिंगी खोइ शीघ्र बाबा तुम बंजी तौरनी Manipur Police Commando amadi Central Force singna tampaki mafam singda thauna phava jingdana karigi mathongna utpangam dribano haina Samorong Naurem apunba Maira Paibigi Secretary Oinam Chawba Januna Fen Pen daba phongdokre wafam asingasi Samorong Bazar da Samorong Naurem apunba Maira Paibigi thaumi sing amadi IDP singna ngarang fobaksau ikai torbung bangla khoizuman dabina chingba wafam kharada bom yauna nomai kapsilakiba thawong adubu yaning daba phongdoktuna jangsin kiba khongsang aduga mari lenena phongdokibani saubana makhatana hai Central Force amadi Manipur Police singna tampakta thongna utpagum thongna fudok laga chaf manaba mityeng thamduna miyamgi tamak thavak tobiu tampakte hero sabagi thavak asi tokpiro loinena ngarang thokiba thodok adu Manipur gi housik paliba Governor Ajay Kumar Valana chap chaba paukhum ama pirak triba fawba Ima Maira Paibi Singh CSO Singh Club Organization pula punsilaga makhal makha kyagi khongjang sangsilakani haina phongdokre Atik chathari belana sida ikhang khangau dana santi leire hairaga torbung banglagi uzaka ikhaida ikhang khangau dana ngarang chatharagri ba bom amasung nomai kapagi thawong asi Maira Paibi mama singna thamoi songna yajaningde maramdi Manipur da huji santi leire haiduna nomai amasung bom na singba landarakwa asida huji khawada Manipur governor amasung India gi Prime Minister Home Minister na ngarang khoiba thawdo asigi matangda langlang langjin ama bhawa puthokidana huji bhawa tumina lekhupa asi mama oibi singa khoina thamoi songna yajaningde maramasina samrau baithenda samrau apunba Maira Paibi amasung liliki isininaw singa loinana akan bakungjang kaya makan makha chatharakani aduga maruaina ngarangi thawdo asida akhoigi Manipur Police Central Force Commando singa sina tampakta nabak thona phaba jingdana karigi mathona upangam dribano haiba masigi matangda munna mutang khada biraga khoigi Manipur gi Central Force ta laibiri ba isininaw singna mama laiba ki damakta tampakta lairiba praja miyam da yingbi ba miyang sida samanana singda sumathona pudoga yingbi ba sida da kallaga hero sabagi thabak se topiro ba Haukiba numita nongmai amadi bom na chingba kaptharakiba du ingtapa hanjinnaba honaringaida kangkhong chainaba honabani haina amukogi President Sorokhaibam Sanjoina phongdokre ngasi amova amuko kohar MSF amadi plampam na punna form kiba paugi mi fama amadam hakna makhatana hai kumzale sangani kunumdoigi me ahumdagi thoklakiba irang sina maram oiraga IDP singna masagi mayumda leizaba phangdrei makoibu masagi mayumda ingna chingna leinanaba leihanaba amuko amadi masiga chatminnariba luf marina honaraga ngasi fawba lakli amadi makha tanasu honakigani chairaka sida haukiba tang 15 da Visnupur District ADC Additional Deputy Commissioner na IDP Singh Torbung amadi Fogakchau Ikai
की हंजिन हंदुना लेहनकी मफमसिंग असिदा हौकिबा निमिता चुरचानपुर डिस्ट्रिक्ट लोमगी साइट की नोमई अमदी बोमना चिंबा मसिंग खंगदना काबलकी मसिगी थौंग असि गवर्नमेंट ऑफ इंडिया की खुद यामना चावना याउई खुलुंगाकपा सिंगसु हानागुमना चिंखोंग सिंयादा लेहंद्रे मसिदा गवर्नमेंट ऑफ इंडिया ना पामलिबा असि करिनो फ्रीदा थादोकलगा नोमई अमदी बोम काफहलिबा असि करी मरमगिनो हाइबा वहंग हंकी गवर्नमेंट ऑफ इंडिया ना लोकल वॉलंटियर्स सिंगना मखोंग मकुट फाजिलगा थमले अदुगा नकल अमा रोमदना फ्री थादोकलगा लेरे थवोंग असि खुदक्ता लेप्तना नोमई कापा लेफहंदुना महौसागी पुंसिदा अथुबदा हंजिललकनबा थबक सिंग लेंगाकना पाइखलु हाइना महकना तक्सिलकली इंडिया की कुदम साउन यावे बसे अखोई लुप मंगाना याम सेन खांगी मरम अदुना अखोई मणिपुर से मसे बसे थुवाइनो होनरिबा अदु लोइना अखोई कांगहोंग सायनो होनरिबा से मसी खुदक ते लेप कदमने नत्रगदी अखोई लुप मयामना अखोई लोइना जंगेलिबा सिंग असिना अखोई स्टोरी कंडेम तौग्रिस लागली तौरी प्राइम मिनिस्टर दा अखोई अकनोची थंखरे मेमोरेंडम थंखरे अदुगा होम मिनिस्ट्री दो होम अफेयर्स सिंग दे अखोई मसी थिगम उनखरे मसी फावबदे इंडिया गवर्नमेंट चथरइबा मौ मतो सिदि am पेनिंगाई ओइदे ngara masu अखोई की DGP मसामगना SP कंट्रोल रूम संकाब नुमित अमदा यामना लाइक थीबा थोबो मसु पुंगिपार मखाइदा कोई सोसांपुरु साइतगी अखोई नोमई कापसलक्तुना अखोई की फबोक्सो अमदी अखोई की एरिया सिंगदा बोम मसिंग खंगदना नोमई मसिंग खंग कापसलक्तु पुजा सिंगु डिस्ट्रॉय तोनबा अदुगा जिनोसाइड तोनबा पॉलिसी अमा गवर्नमेंट इंडिया की खुद हम चावना यावे से चतर पसे अखोई यांगान खांगली ममंग दसु थार मे दसु अदु मंगाई प्राइम मिनिस्टर अखोई की भाई प्रेसिडेंट यूनिवर्सिटी लेम मतम थोके तौदोने मसी याम लाइक थीबले स्टोलिंग कंडेम तो नंबर 4 द शांति हंजनबा होनरिङै तंजा असिदा कांखोंग सहनबा होनरपनी मणिपुर दा नंबर 4 द अंक हंजन पाबदा शांति हंजनबा होनरिङै तंजा असिदा कांखोंग सहनबा होनरपनी मणिपुर दा नंबर 5 द खुनगाको सिंग चिंखोंग जियादगी लेहंद्रे गवर्नमेंट इंडिया ना पामलिबा करिनो हौखिबा निमिता तोरबुंग बंगलादा कुकी मिलिटेंट सिंगना अटैक तौरखिबा दुबु यानिंगदबा फोंदोक्तुना महाइरोई सिंगनासु खोंगजंग चंगसिनख्रे थौबालदा लेबा न्यू इरा हायर सेकेंडरी स्कूल की महाइरोई सिंगना नेशनल हाईवे 102 की थौबाल वांगमताबदा थोरक्तुना इरांग असिबु यानिंगदबा फोंदोकपगी वारोल कया फाव यावबा प्ले कार्ड सिंग पाइबदा नतना पेंदबगी खोलाव कया लाउदुना खोंगजंग चंगसिनखी Manipur Pradesh Congress Committee na sinduna Manipur Legislative Assembly gi mamangda Truth Prevails haina mingthonba Mars ama pangthokre Mars aduga mari lenina MPCC gi President Kaisa Mega Sandrana Fongdorakpada Kumza Lesangani Tara Mari dagi Hauraga Leader of the Opposition Oriba Rahul Gandhi Loinina Sonia Gandhi da National Herald case kamari lenina harassment piduna laki Loinina Prevention of Money Laundering ACT gi makada leiriba Opposition Luchingba amadi MLA khudingmakta awaba piduna laki adum oinamak haukiba nimita Delhi gi Special Court amana Rahul Gandhi amadi Sonia Gandhi da National Herald case ka mari lenina sikiba maral khudingmak dismiss taukiba asina achumba mai paki haibadu asengba oina thoklei maram aduna Home Minister Amit Shah amadi Prime Minister Narendra Modi athubada masa masagi famdagi resign tawgadabani haiba wafam thamki Justice deliver haibase ngarangi uligi court na kakhiba madu semsan sajin bani haina charge thangalakpada kakhiba sin masina proof tawre maramasina haidiba Modi Amit Shah gi lenga kase masi mapam khudimakta irang thohanba shanti lehendaba achumba bu kupsalaga thamba aran babu achumba saba masigi leader Modi Amit Shah se Bharat punamak se wahalle Manipur se wahalle shanti lehendre communal ohalle hatred tawre community amaga dharma amaga taholle
अचुंब चटपबु अरानबनेना हाइबदु कयाम कुइना थमगनी मोदी अमित शाह ना हाइजनबा तौसिनबा ओइदबा पादबा मयामसे इंडिया की प्रजा खुदिमकना राजनीति तौब खुदिमकना मसिना पारा अमा तंबिबु ओइखरसनु अमसुंग अचुंबा सोइदना जोय ओइगनी Mahairoi khunai yenglaga khanghaudana maruiba exam kaya amadi classes sing yeithokliba si makhatana chathabikanu haina Mahairoi luf taruki maikedi ki apple tarakli Mahairoi luf taruki maikedi ki thadorokpa cherol amada ngasi Manipur da leiriba tongan ba Mahairoi sangpumnamak school college university da pangthokliba examination namadi class sing khanghaudana yeithokliba si makhatana tawbidana ba wafam thamlakli exam amadi Classes pumba kudakta yethorakpa asina maram oiraga academic process da khagnatana Mahairoi singi pungning wakalda chauna chaitheng ama pire school gi chahi loirakpa bosem amadi kosem na lauduna pangthokadaba SSE thagadoriba Mahairoi singi pre-board amadi pre-council gi exam hauzik pangthokliba oibana Mahairoi khunai gi yenglaga afaba maikeda puraknaba honaminasi haina cherol asida makatari Lodina Manipur University ki pangthok liba exam amadi university asigi makhada leiba college sing da tawriba practical exam sing fawa yeithorakpa haibasi leibak asigi mangzaba oigani mai masingi sector da su chauna kaiba ama pigani tungi Manipur gi su ekoi wakal meeting sana ubangamba yamna maru oi mai masingi fibam da akaiba piba matamda tungda ekoi pumba safu kayadagi seitheng nangminnagani maramasina mai roilof taruk na mating leiba Kunai ama semgat sagan naba honarakpa matamda thaudang laurakadoriba Mahairoi singi exam amdi classes singda apanba pibidana ba honaminasi haiba wafamsu cherol asida thamlakli Central government amadi Manipur gi PR government ki khongthang Mayek Senghalu haina MMWO ki president MA Sesavana Fongdokre Makna Makatana high government ki maikedi santi hanjile IDP sing mayumda hanjin hanba haure haina Ujjairaga ngarang numidang Central Security Force masing yamna deploy toriba Kangbai romdagi vom yauna masing yamlaba nomai round kaya micham miyamda target tawduna kapsilakpa asidi tawhange yauna tawhalakpa hain Tawhalakpani haina lodaba ngamloi chahi ahum lom mayum makai thadoktuna relief camp singda changsafam loduna leiruba IDP singna masagi yumda hanjilakpa haurakpaga bom amadi nongmina chingba kapsinduna target tawba haibasi government na IDP sing masagi mayumda hanjin hannaba lawrakliba khongthang asi thamoi singna Thangak pa khongthang natte haibasi mayek sengle India gi geographical territory ngangnaba honariba ajuda India gi citizen oiriba Manipur miyam gi punsi gi security atamnana hena insecure ohaliba asina takpadi Manipur da santi hanjilakpa central government amadi Manipur gi PR government na pamdri haibasi ngarang gi thaudok aduna mayek sengna takle makha tana ngarang thokiba thaudok adu amuk hanna Manipur gi mafam ataida thokhaloi haibagi Chap chaba thazaba central government amadi Manipur PR lengak na pibaga loinena ngarangi thaudok aduda chenaba khulai paibasing pungni funipan gi manungda faduna logi oiba thavak lokhkadabani haina mahakna appeal torakli leiba ko ya IDP sing se masa gi yimda handle per matamda ngarang se ko na media gi sinau sing pongira bugi matungina khara handle habagi record ma sabana ku famjai hai bangarang se handin kibasing aduna yumda nietana ngaha phobon lei bon nangdringai da bom ma dinu ma yauna ma kapsula ganda makoi singuna makoi gi wakhalu da ram godo ba makoi gi thamoi da pamu da wakhalu gari ram godo gi habse yamna ekoi khanda ba ma sani maramdi nai asu tambagi natraga ana yeki tongan ba problem kaya ma face organ da moi se IDP oina कोई रिलीफ कैंप सिंगा यम वाना खांग लग लाकी बदुम में पैसा सिलिना ngakte ba मखोई सिंगना फावरम गदा ba मखोई थमोय द फावरम गदा सेंटिमेंट तो करी होगी द हाइसे कोई खन थबा मसांगी हाई हिरम सिंग मतंग दा सेंट्रल गवर्नमेंट ना मणिपुर की गवर्नर की लेंगाक्सिना यम मुन खन थबिर कांदा सिगुम लबा मथोंग हुक्तबा थबा से मखाता न तौदनर की दमकता ngarang ya सिगुम लबा थौदोक असिद चेनरिबा terrorist
अदो पुंग निफुल पानी मनुंग फारा कांदा मियां खंगना आइन यो बदली बीगदबनी हबसे ngasi मणिपुर मैथि पंगल वेलफेयर ऑर्गेनाइजेशन की मैकेदगी थमजगे Manipur asi hiram ayambada tangdu leitadaba kangkhong saiduna leiriba cherak asida authentic oidaba pau fongduna amukhanna kanglup maselgi marakta kaina China ba irang thoknaba sinbagi thawong asi tawbiganu haina the All Manipur Ulama Council na apel tawrakli council asigi maikedi thadrokpa cherol amada Manipur da nungtigi phongpa pauche singda Endowment Mao Workers Forum gi president ni haiba ningthau khongjam fulendro kawba miyoi asina New Lambulan Nongpok Hingol Revenue Village number 26A da leiba kuki yum amadi plot Muslim sing na leire haina haukiba tang taramanga gi newspaper sing da yauri wafam asi fulendro hariba misak asina Manipur Press Club da media person sing da Fungdoki Bani Hari, Nakalamaram the Government of Manipur gi Land Resources Department na clarification haina cherol ama thograkli cherol asidana May listangani kunhumdoidagi ngasi December listangani kunmanga Fawda kuki gi yum plot amata yonba madubu Muslim na leivagi record leite hari asigumba aranba paw sandok liba sing asi mari lenaba department namadi law enforcing agency sing na micheng sangbiduna lamdam asi ing sikpa amadi santi purakpada thodang lobiyu haina council asigi maikedi gi appeal tawrakli KLAM na chai khudingi amadi chai ama kanaraga ikai khumnaba biduna lakpa loina salon mana handak chai gi oina fangadaba singi maming print amadi media da lauthokre mana fangadaba sing adudi haubam sana zawba hauba ningsing loina salon mana 2025 wari lisang da Kunjalal Yendrembam gi larik Nongmaitem Ongbi Sanatombi Sagosem Taruni Ningsing Loina Salon Mana 2025 Wari Machada Dr. Moirangtem Sobita Singi larik Pirangduna Chaihawi Aibu Yumnam Ibo Vi Ningsing Loina Salon Mana 2025 Saireng da Naurem Lokeshwar Singi Konthong Londraba Iranjai Tiam Inaucha Ningsing Loina Salon Mana 2025 Thogal Manada Maisnam Sivadatta Luwang Elias Sanayayma Amadi KLAM Loina Salon Mana 2025 Sairengda Aibagi Ahanba Fongzabada Piba Mana Suresh Kondong Bangi Lairik Masa Pandraba Til Ni Loina Salon Mana Singasi Kumjale Sungani Kuntaruki February Gitang February da KLAM gi Kunmari Suba Mapokumon Numita Kutsin Najagani Hari Ayaba amata yaudana chingleibak amasung nungpuramba gari ani Thobal amasung Kaksing Forest Range ta fari hari Thobal Range amasung Kaksing Range ki area singda ayaba yaudana chingleibak amadi nungpuba gari sing chatle habigi akaknaba pau ama fangbadagi Thobal Forest Division ki DFO Dr. Laisangthem Jesli ki miching makhada chathakiba akanba Akhanaba drive amada Thobal Range ki combined staff singna ngarang 10 thadagi Kanglon kaina chingleibak purakpa tata haivra ama fabangam kibani hari pau asina high Kaksing Range ki staff singna sungarang numidang tekchong ki area da frisking checking tawduna leiringai da kanglon kaina purakpa nungzau tata truck amasu fagat pangam kibani hari MZ Narega dagi Mahatma Gandhi ki ming hauzik paliba VCP lengak na lauthok na ba bill ama pass to kiba yarinde bill adulevak asibu kangkhong sai hanaba puthokpa bill ni athubada handokada bani haina District Congress Committee DCC Thawal gi General Secretary Yumnam Basanta Singh na phongdokre VCP amadi RSS na MZ Narega dagi Mahatma Gandhi ki ming lauthok tuna scheme asigi maming hongdok na ba pass to kiba bill adugi mayok tangasi Varat Sin thungna khongjang changsin bagum Thawal
ꯄꯥꯡꯊꯣꯛꯄꯝꯗꯁꯨ DCC ꯊꯧꯕꯥꯜꯅ ꯁꯤꯟꯗꯨꯅ ꯋꯥꯀꯠ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ ꯋꯥꯀꯠ ꯈꯣꯡꯖꯪ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ DCC ꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯌꯨꯝꯅꯥꯝ ꯕꯁꯟꯇꯅ ꯍꯥꯏ ꯃꯅꯤꯡ ꯃꯈꯥ ꯇꯝꯕ ꯃꯤꯄꯥꯟ ꯇꯥꯡꯗꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯍꯟꯅꯕ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯈꯤꯕ ꯃꯍꯥꯠꯃꯥ ꯒꯥꯟꯙꯤꯒꯤ ꯃꯤꯡꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯌꯥꯝꯗ ꯆꯍꯤ ꯑꯃꯗ ꯅꯨꯃꯤꯠ 100ꯅꯤ ꯊꯕꯛ ꯄꯤꯅꯕꯒꯤꯗꯃꯛꯇ MG ꯅꯔꯦꯒꯥ ꯁ꯭ꯀꯤꯝ ꯑꯁꯤ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯍꯧꯗꯣꯛꯈꯤꯕꯅꯤ ꯑꯁꯤꯒꯨꯝꯂꯕ ꯃꯥꯂꯦꯝꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯏꯀꯥꯏ ꯈꯨꯝꯅꯔꯤꯕ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯄꯥꯅꯤ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯃꯍꯥꯠꯃꯥ ꯒꯥꯟꯙꯤꯒꯤ ꯃꯃꯤꯡꯕꯨ ꯁ꯭ꯀꯤꯝ ꯑꯁꯤꯗꯒꯤ ꯂꯧꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯄꯥꯁ ꯇꯧꯈꯤꯕ ꯕꯤꯜ ꯑꯁꯤ ꯌꯥꯕ ꯉꯝꯂꯣꯏ ngasi sangsilba khongjang asi ahanba oina atubada bill adu handokadabani haina khongjang asi sangsinbani karigumba handoktaba taragadi lagliba December 19 Congress ki Foundation Day numita leivak asigi kachin koya thungna khongjang changsingani haina su wai basantana phongdoki sabak khara pakhanaba sahi amada sama 100 days guarantee scheme MG Narega adu phajagraba mingase ngasigi shasan pairiba BCPC BJP with RSS anina bill ama potokna ming onthoga taipaksi kangong chainanaba bharat yangra bharat basi mayam thegi khudong jaba kuno mangandanaba ming bodu seram daran toming da tawdal ladiba asuba langa kasigi hajudaba mong mataw mayam singase akhoi gi magai dagi natana bharat basi punamaki koina mangjagodaba leibana bharat batata Congress party na Thaban district headquarter da Thaban district Congress committee na ngasigi oiba one day potential secretary bani heroine na masidagi en parks na mod la kadriba Indian Nation Congress ki foundation de oriba 28 December da di ai bharat ki mapham punamakta kendra khodi makta lakai khodi makta asiguma magi yamna hajadaba thong tosil asigi mayokta en kanba larai soda changlakani ngasi ge sina yarabadi na repeal to hando yamna pamde aiba hola wado magi nakong yopinanaba Bharat Basi Punamakta Bharat Basi Punamakta Congress Party ne lepi Thaban District Congress Committee ne lepi aiba wafam do khangnabagidamata asi protest asi tathaja Bosco School da CRPF ki Humfadara Nipan Suba Battalion na SS Rajendra Narayan Das Inspector General CRPF Manipur and Nagaland Sector gi meeting makada Civic Action Program pangthokre CRPF amadi miyam ga leinaba mari hena fagat hannabagi padam da pangthokpa program aduda state asigi tongan mafam dagi Saron Training Center da trainee oina leiba singda tailoring machine taramari yenthoki hariba thoramadu da SSTS Khai Village Chairman Tafo Oinami Village SS Reverend Paul Inpui Vice President 𝐶𝐞𝐸𝐬 amadi Reverend PL Lanio Pastor Tafo Onami Su Saruyaki Torvung Kangbay amadi Fawaksaw Ikhaida Kuki Narco Terrorist Signa Kanba Moongda Inaw Nongna Amok Landarak Pahaibasi Laimarol Janura Lamsing Luf Leichal na Afawa Kudam amadi Natti Haina Fongdorakli Leichal gi Makiri ki Thadorok Pacherol amada Maite Kulngak Pasingdagi Kulai Sing Pumnamak Lokhatuna Ko Kongkut Punsinduna Thamli Nakalamadana Karisu Tawdana Thamli Maramaduna Hauzik Satariba Thawangasi Maite Sing Muthanaba proxy warni hairoidabagi maram leide India government na chaba meeting amang asi fawa yengbidabana lanjenarakpa miyam sing one relief camp sing da leide Manipur gi Senmilon Kaire transportation da achoba awaba ama mayognari maram aduna khunai da lakliba singnaba sing asi ekoina manaduna response pihaudragadi ekoigi khunai gi laivak tambangam loi haina phongdorakli Sairol Khongthang na handak performing art music da jai asiki oina Manipur State Kala Academy Award fanglakraba sing taram na okre mar oina music ilamda Gotimayum Sur Chandra Sharma Konsam Santa Singh Huidrom Pasparani Devi amadi Sagolsem Dizendra bo Manipur gi sesakpi sing oiba Singi oiba club Sairol Khongthang na hotel Imolest achama thoram ama pangthoktuna achamba khudol pot biduni kai khumnaba utpa oina taram opgi tharamadu pangthokre
Delhi Tolkatora Indoor Stadium, the Association of All India 𝐶𝐞𝐰𝐬 Foundation Nasanduna Ngarangdagi Hauduna, Nominini Chupna Nupamadi Nupi Kanglufki, Oina Chatarakiba Contrataruk Stuba National 𝐶𝐞𝐰𝐬 Championship 2025 da Manipurna runner-up 𝐿𝐻𝐵𝐻𝐴 Championship adu Sanaroi Kunipana Saba Manipur team na gold medal Masing Kun, silver medal Manga Amadi bronze medal Ahum Punna medal Kunipan 𝐿𝐻𝐵𝐻𝐴 Lonina India gi tongan ba state singi Sanaroi Singna Saruyaduna Chatakiba Contranithoi Suba National 𝐶𝐞𝐰𝐬 Championship adu Manipur team asina punna medal Kunipan 𝐿𝐻𝐵𝐻𝐴 Championship asigi runner-up 𝐿𝐻𝐵𝐻𝐴 Haina team asigi official Singna Thadrokpa Gerald Amada Fongdorakli Singa Ideal Club SIC Yaripok Singa Nasinduna Thasigi Taretagi Tim Kunmarina Grove Nipan Thokna Khaidukna Club Fasigi Playground the Chatariba Mapan Suba SIC Trophy State Level Open Football Tournament 2025 King Sanakiba Matchda Sahil FC Tulihelna Malem FA Yaripok Pukol Ani Amadamai Tiba Bikray Ani Suba Oina Sanakiba Matchda Sanakiba Apunba FC Yaripok na PS WAS Sangayung Fambu Gol Marisino the Maitiba Bikray Hayengi Hanba Match Oina SIC B Singa Amadi Bengun FC Siga Sanagani Aduga Anisuba Match Oina WYC Wangkem Amadi Fundray FC Fundraiga Sanagani Hari Arabeda Maraba Pa Umana Pisari Nomay amadi bomb kaptharakpagi matangda special investigation team amada kopna thizin hangadabani haina kokomi gi maikedi gi fogdorakli Masagi mayumda hanjinba chayol amamukta ngariba IDP singda aki akhang nauna pirakpagi matangda Lok Sabha da pukhatkani haina MP Bimol Akoizamna fogdokre Manipur da thokliba irang asi loishinba ama naidruba fawba New 𝐶𝐞𝐰𝐬 da chathariba ban handokloi haina New 𝐶𝐶𝐞𝐰𝐬 Bazaar Women Society amadi Nongpok Hingkol Meira Paibi gi maikedi gi fongdorakli Northeast Windona Sandok Sariba Numidagi Paumtang Sadaloi Zare Ming Tabiriba Singbo Muka Hanna 𝐶𝐿𝐻𝐵𝐻𝐴 𝐶𝐿𝐻𝐵𝐻𝐴 Step into a world of endless possibilities with 18 dynamic faculties and 180+ courses. Unlock your potential with industrial-ready training and placements. SGT University, empowering tomorrow's leaders. Master Tobiningba Mahiroi Singidamakta Sparkle Iju Service na Ebrota Master Toba Yabagi Kudong Chaba Pizari Management Engineering Professional Course Yauna any subject da Master Tobagi Kudong Chaba Pizari Tambiningba Mahiroi Singidamakta Course Selection Documentation English Language Training Visa Application Mock Interview Preparation Accommodation na Chingba Sparkle Gi Maikadigi Mateng Pizari Loinana 100% Education Loan Scholarship Facilities Part-time Job Assistant Gi Kudong Chaba Su Pizari
Hairiba countries sing adudi UK, USA, Ireland, Australia, Russia, Italy, Germany na chingbani akopa marol gidamakta 7005273217 natraga 9366230077 natraga aikoigi office Northeast Window TV Building hata New Chekon Road ta lengsin birau.